इमेज पादम मियंग ताबिलिबा सिंगु तराम नौसा बगलोयना खुरुमजरी पादम असिगी मरोइबा पाव ओइना सनी कुंतरे सुबा महाराज नरसिंहागी मपो कुमोन थरम पांथोक्रे नोंगलै नुंसिना सोलबा इमुंगदा जिंगा पिक्रे लोयना सेंट्रल गवर्नमेंट पॉलिसी के अमाय पात्रे हाइना नवजोत सिंह सिद्धूना प्राइम मिनिस्टर नरेंद्र मोदी बुसिथाग्रे हौजी मपुंग पालोबिरसी महाराज नरसिंहा मेमोरियल कमिटी इम्फाल श्री श्री गोपीनाथ जी टेम्पल बोर्ड पुराना राजबरी नोंगोइबुंग इम्फाल अनिना खुसमनरगा सिदुना महाराज नरसिंहा की चनी कुंतरे सुबा मपो कुमोन थौरम ngasi महाराज नरसिंहा की पुनफम लमदम सगोलबन मबुदो मंत्री लेकाई इम्फाल दा पांथोक्रे थरामदुदा आर्ट एंड कल्चर डायरेक्टर ए शिवदास शर्मा महाराज नरसिंहा मेमोरियल कमिटी इम्फाल के प्रेसिडेंट ओरिबा साहित्य अकादमी अवार्डी ई सोनामणि सिंह IAS रिटायर्ड अमदी मुटवा म्यूजियम की डायरेक्टर मुटवा बहादुर मथंगसिना अथब मिथुंग थरम मपु अमदी अखन मिथुंग ओइना सरुक याखी थरम असि धर्मगा मलेनबा इसै सतुना अमदी मैरा चुकतुना हौदोखी लोयना थरमदा सरुक याखिबसिना महाराज नरसिंहा की फोटोदा लेकतुना इकाई खुमनबा उतकी मसीदा नतना तोंगान तोंगानबा कल्चर पुलिस एग्रीकल्चर स्पोर्ट्स एजुकेशन की लमदगी खंगलबा मियोइसिंगदा सेल यावबा मनासिंगसु येंथोखी थौरंगी अथय मिथुंग रोल पिरेदुना आर्ट एंड कल्चर डायरेक्टर ए शिवदास शर्मा हाई आर्ट एंड कल्चर डिपार्टमेंट गवर्नमेंट ऑफ मणिपुर रिकॉग्नाइज तौदबा तोंगान तोंगानबा अथौबसिंग तौबिरम थबकसिंग अदु रिकॉग्नाइज तौदुना मपुंग फाजिन हनबा ngamnaba lamdam asigi akhang haisingna takpiyu haiki Lairiba Manipur from Kayada and Myanmar or Bangladesh Lairiba, Russian civil coaches here. In a Tuzumba, Russia, Fiona, we organize some of the catalyzed on the Bible. We second about Maras Narasina Memorial Committee, and they believe in the Chukra initiative. I can be initiative of Viraga. What are the findings in a row? As the government will level the Department of Agriculture, Roda. Period of the smart committees in Mutana Zaraga, Lakapia, Tapush, we are I detect authority, Commissioner, Secretary, we are again. Muslim singi senglaba tha Ramzan Lapada Manipur Chief Minister N Birena Manipur Miyam Thoidokna Muslim Islinau Singda Yaifa Pausal Pirakli Chief Minister ki pausal da Islam ki makhong manga ki manungda ma oiriba senglaba Ramzan tha si Muslim Islinau singna zara helaga puning haksang sengdokduna mapu ibungo ala ningjenabagi asoba khudong chaba amani Sara henbagi pathap asi puning haksang laksenduna mapangal hapnabagi chathaba thaba amani Senglaba Ramzan Thasna ing tappa nungaya phaba lamdam asida purakpo oirasanu amadi samas asida marat tapna hingnabagi thongna hengalasanu hairi Maitai na punsan mangamdriba sakot tharangi thabaga tapthariba si Maitai pung chanabadagidi Maitai pungi kanabadi time bomb dai ngathopa ngami wafam asing asi Lilong Arabti lamlengi nanga sabai ima irei magi sana sangai sangabagi tharamda ining thau maiding uning thau leisem basana zawbana athoiba mithung lengi warolda phangdokibani ining thau na makha taradna Maitai singna matam chana khanane naduna sakot tharangi thaba amadi Atai Thadosingda Matam Sana Hodabana, Ekoi Masel Punsinduna, Watanabagi Matam Pangde, Aduna, Ekoi Masel Yetna Bama dealing Germanade, Ekoi Kundaminariba, Atopazati Singidi, Makoi Masel and Nila Solamadi, Atopami Pamda, Matam Jana Hobana, Sakot Taranga Manzel Tabangam Lagli, Aduna Nasi Sangariba, Imagi Sanglena Sina, Ekoi Masel Punsinduna, Sakot Palamda Amo and Bagalena, Lining like Sol Puna, Pantok Minerasi. Laisang asi Manipura sariba laisang singdagi hena tadraba laisang amadi miyamna laisang asi bu kurumba lakani haiki Tharamasida Kerau Kendragi MLA L Ramesan Tharamapu oiraduna haikibada Lining bana miyoibagi haksang mapunsi sangali wakal nungaihali Lining bana miyoibagi haksang bu maka phanna leiba ngami Sokhalaba science ki juk asida miyoibana thamada hapta ama zara henba ngamlabadi cancer laina asang mangamde haibagi praman utkre miyamna Lining ba amadi sakot tharangda lingjen manaba ama oirasi haiki
ngasi gi tharam asida amaiba amaibi singna laigi laisol tinsol thoram pangthokla matungda lekai lekai gi ima ibel singna athen pot kaduna sangaba gi tharam asi pangthokhi ngasi sangari balai sangasi kayau kendagi MLA El Ramesona lupa lakh kun hena putotuna miyam gi matenga loyena lakh kuntra hena sangna sake hairi ngasi SPDPO Manipur DDAM amasung Salai Holding Private Limited ki chairman gi miyeng makhada handaki akanba nonglai nungchitna so alaba kaino thongkha ward number 9 dagi laisram abungcha singha gi damakta jinga pikre El abungcha disabled person ama webadana tana mahaki mamasu yamna sona hoga kankhalakpa ngamdana BP stroke tobadagi awaba kya mayok na hoki El abungcha gi family asi asuki matik ware haina mahaki local MLA da pau pirabaso hanna yengbide haina paudam lakhi mahaki macha ani lei adubo senthok lambi leitabana afaba school da lairik tamanba ngamdana leiri mahaki loina bisu mahaki disabled oibai kudong chaba loraga topa nupa amada mayum pankre paudam lakhi SPDPO Manipur ki president amadi DDAM ki general secretary oiriba MD Yunus Khan haiki disabled ki damakta right to person with disabilities act 2016 asi pass tawduna yum lejidaba toilet water amadi RTE act leirabasu miyeng changbidabana asigumba kaya mayoknari aikoi miyoi basi kamaina hurai kamaina hankigani haibasi kauthoknari MLA amagi local area development fund sahi amagi lupa crore ani piri madu disable gi damakta su yauri haibasi ubide MP fund su lupa lakh tara yauri masina kadom da satkrabagi haibasi asobo wahang amani SPDPO Manipurna disable kaya gi honaduna lauri basi aikoi gi hak adubo mapung phana phangalo haibani moi dagi niraga loge haiban natte haibasi kaubiganu aikoi punamak miyoiba ngangtani kanana kari oirakani haiba ngamde hingliba punsi mate asida corruption tawbagi hainabi chatnabi thadok kathokpasu khara tamsi kaidawbagi haiki housing scheme phangdaba adagi ajuji BP stock tawroi ma layeng bada haksel card ki value leramdaba amasu mahakna local MLA le appeal tawrobada ari tabirataba taseng na khoi social work ni miyang bi damakne sebane tholli ba khoi local MLA singina right to person with disability ek asma pungmana khambata ragadi kari dam to wa ga de hai bo poturi maram hai bo pot kaya ama je khudong cha bo pi ya ba khudong cha pi dana ai bi naw a chino phang da sida lai na ba je yang pen de maram aduna atu ko tam da khudi local MLA na hai policy thabo no thoppi na ba pin taw jare Sep Zakpi Sep Sandel haibasida Wise Grave Sandel na sinuna thasi hoki batang mari thangja numita nongmagyoiba community cleanliness drive ama chathakre tharamadu numedu ya yupung tere tabada indoor stadium Sandel da Sandel ya koibada khundariba Japho Lambung Riverland Maringkhun Chandel Christian amasung Modi dagi volunteer song romna pullaga hodoki volunteers na makhoi gi tutorial mapasing sendona ki Wise Grave ki maikai dagi hand glove garbage bin plus card asingba volunteer kuding the piki cleanliness drive adu local pastry shop Rara Box ka co-sponsor tobani drive adu da integrated child development services Sandel gi member ni phumathoi saruk yaki ITC waraba nume adu buningsing naba oina subdivision forest office Sandel na pirakpa usara sing saruk yariba khulsingi sip singa thaki social work David Boys Somi Wangler Teachers St. Peter's School Riverend Hutiang Wilson Pansai Baptist Saski Pastor Amadi NYK Chandel ki District Coordinator NG Ramsan Su Yaki ngasi angan bayuk tagi hauna more Battalion Assam Rifles na India Amadi Myanmar lebak ani gi border da aingi wang mada satokasin toriba sing thing bagi thabak akan mamong da thakre ngasi gi border da aingi wang mada satokasin toba athing bagi thabak da Indo-Myanmar Friendship Gate number 1 amadi 2 yaukide hanagum hangki mausagumna Indo-Myanmar Friendship Gate number 1 amadi 2 da miyoi kaya satokasin tohanki adubo satokasin toriba sing adugi satakse yaudaba miyoi sing di chathankide athing ba sing ngasi numidang athing phawba chathakigani hairi Inspector General Assam Rifles IJR South ki makhada 26 sector Assam Rifles ki More Battalion na Tenopal district ki manung chana leiba JJ Orphanage More da sana khona basina polam sing kudol tamkre hariba sports equipment sing asi mamang da air gi team asina
orphanage asida lakpada mafam adu leiriba angangsingna pibinaba haijarappadagi polamsing adu pirakhibani ngarang megi tang manga da 22 sector air more battalion ki team na angangsingda yenthokiba sports ki equipment sing adudi football amadi badminton ki session yauki tharamadu da angam kuntra manga rom caretaker amadi more battalion ki town commander su yaki air and sports equipment sing pibira pasida angangsingna harau tayamba phondok ki panbe abadi air more battalions na orphanage asida leiriba angangsingbu nungaiba punsi mahing amada hinganabagi ngahak leitana yengsinbaga loina daka oibasing pibiri handatasu battalion asina toilet cum bathroom block ama semga sagakhre air gas siguma khongthang asigi damak to orphanage asigi caretaker na thamoi sengna air more battalion su thagalakle Central Board of Secondary Education CBSE na loba class 10 exam thangani haiduna yamlaba sempam lokraga exam su thanbidre amadi lokiba sempam su handokbidre ngasi Students Union of Kanglaipa Sub-Kausing District Committee ki Publicity Secretary KSS Romesh Khadorokpa Zerol amana hai Kaksin Ningthaulaikai LIC mamang parengda leiba Naurem Surjan Kauba amana English ngai tara ki June thada mioi kharadagi CBSE na loba class 10 examination da saruk yangani haina yamlaba sempam sing lokhraga exam than kidabadagi mang lokiba sempam adu handorokna ba hajarabasu handokani haina matam thaduna leire haibagi wakat union sa torakpadagi Union na Ozasig Unana Basali Basay Sigi Hokiba Mars Tagi Tan Kundareta, Ai Baserala Mataduna, Suki Opista Laknaba Kanganki, Adubu Laktabadagi Man Ozawa River School Dasu, April Kitan Kundareta Se Piki, Madudasu Mahak Lakide, Oza Sursan Unanaba, Hanjan Kaurabasu Laktabasi, Suputo Sita Balam Damasta Katopagana, Apaba Mahiro Putokiba Ozakayada, Amuba Kalitation Bani, Tongasi, Sukna Kanumong Kandem Tawi, Oza Surjan Atuba Matang Manunda Sukta Sanjara Pagloyana, Manga Toruriba, Ranba Singadu, Sendok Nabitanza, Lomina Gadabani, Amadi, Lamdamasta, Ozagi Namada, Oza Saba Karana, Ezen Oduna, Mahiro Simbu Aran Balambida, Lamzing Naba Honariba Sisu, Kudatagi Lekodabani. Hari Boham Singasi Tosadraba, Madi Sukta Sanjara Drabadi, Union Local Pataba Pudimata, Oza Surjan Masana Yana, Died the Lozagadabani Hainasu, Suki Zero Asna Pundarakli. Kumzali Singani Amada, Government of India, Madi NSN, IM Anigi Marata Sisper, Torapada, Manipura, June Uprising, Totuna, Atobadra, Nipani Tawaina Ponta, Piki. Ihoadu without territorial limit, have a Wahiadu Lotola Matung, the Danem Takibani, Labatibadi, Matam Krayamanda, Ukrugi Mapamada, NSN, IM Games Hazilapadi, Assam Rifles Sound, Unkanabama Toki, Unkanabasi Matanga, Manipulengaki, Makedagi, Wamasi Amapaba, Pondotana, Masin Melaga Laki, Numit Kraniki Matunda, NSN, IM Gamadu, Maitadokre, Haba Propaganda, Ama Mohana, Assam Rifles ki Makedagi Hadolaki. Hauze hangningi bawa pamdi since paya laitaba Manipura karam na Manipur tugai na honariba NSN IM kangbu singadu Manipurenga na karam na thadokhribano haibasi asoba wahangamani haina aina thinkraba KCP MC Secretary Information and Publicity Military APS Comrade Lanchen Mamete thadrakpa serol da hairakli Seros na makata na hairakli bana Manipurenga na NSN IM bu lai pareng hugtuna Manipur tugai na mahona hanbaga sap manaba thawongi Karamba political oiba negotiation amagi makada NSN IM Mia Madu Lay Pareng Hutuna Manipurenga Thadokhribano Haibasi Miamda Sendokadabani Hairakli Nakalamaramda Kwaidagi Henangaglibadi June 19 Kudingi Ningsing Tharam Sauna Pangtholiba CSO Loopsing Karigidamak Lengakna NSN IM Bu Lay Pareng Hutuna Thadokhibaga Sap Manaba Thongasida Tumina Leriba Karigino Citizenship Amendment Bill ki matangda ruling party ki election manifesto da habaklabasu madubu phona singnaba ngamlaktaba haibasi aikoi khunai gi aruba tangka amani karigumba sayolamagi manungda Manipurenga na miyamda sapchaba performa pidaba thoklagadi KCP MC na general strike yauna makhal kaya gi akanba warep sing loragani sayolamagi manungda lenga ka NSN ayonga lona yasinaraga Manipur thugaina honariba NSN IMbu Thadokibagi Maram Miyamda Kangandana Thoklabadi Look Asina Kadamda Tumina Thokloi Hairakli Kaksin Kuno Ibudo Kamlangba Laikon Mamangda Seliba Tarang Turelgi Matakta Namna Saba Thong Kaksin Kuno Ibudo Kamlangba Laikon La Herauba Committee Kaksin Kuno Amadi Mapamadugi Prajamia na Sindudangasi Megi Tang Taru Kalenini Panbani Thokaba Numita Sangakre Thong Sangabadu da Isorga Bataram Toda Kasu Pantoki Haina Cousin Kuno Ibudo Kamlangba Laikol Lai Harauba Committee Gizar Amana Hondorakli
Election model code of conduct learning Jarak Mamang Tha April Tankumapanda, Higher Technical Education Commissioner na Naurem Birahari College Kundrak Pongi governing body dissolved Tore Haribasi Matanga Election Commission of India da Wakat Kibagloena, governing body as Matata Shirak Ibamaran Singh Asi Maram Sadi Haina, Aingo Batabalokanaba legal suit Dokre, Wapamasing Asi Manipur Press Club da, Pomising Nabamada Ministry of Human Resource Development Ki, Nodal Official Sanambam Norena Pondokibani, CS Norena Makata Kibada, Hariba College Asi, English in Tarata, Sarkarna Edet College Oina Losin Kibadagi, Nasi Pauba, employees Amata Lokibalate, Hosek, Dissing Amadin and Dissing Staff Marpuni Toilay, employee Niputaruki donation Tokre, Pesamata Lana Sina Kibalate, Hana Manda Yanaram the Bapunamaya Sanduna Losina Krabani, Oza Ranitana Lusingba, Oza Tarukna, governing body that Hangalak Liba, allegations in Asi, Madam Sade Haiki. Teasing the woman, they give family. Aduga, Oza, Mamma Logi, Stama, December Manga. 2016, the government did put a gun that they were women in the city of the Logia, the staff from the Logia. And the Logia Log there, 2016, the Logi Longa never. And the Moy, the Moina, I'm on behalf only 16 employees of the name. The IT two in a walked over a 16 employees of the name. The Manipur Conservation of Paddy Land and Wetland Act 2014 Matung Ina Labupu purpose ani khatada sinabaya hali madudi residential purpose amasung public purpose ni masida yauribasina lambi pipeline government institution oil pump gas godown singbani private hotel school amadi hospital di sabaya de Labupu maram amagi damasina ge harabadi mangjawna application thaduna subdivision officer SDO dagi ayaba lagudabani government ke ayaba yauduna sagalamba tarabadi thaba adu thingjinba kusukulai phaba jail da sahi manga phaba thamba amasung fine lupa lakh manga thenduna serak phangani mathata pankliba act asibu khungaw na batawduna district administration mateng pangminaba DC kaksing na thadorpa zerol na khangalakli Central government की policy के अमाय पाक रहे हैं ना कांग्रेस लुसिंबा नवजोत सिंह सिद्धू ना Prime Minister नरेंद्र मोदी बुसिदा ग्रे ना सिंधपी के दबा लोन की संपम लुपा लिसिंग निपु तरुखता ओइबदगी मुद्रा की स्कीम सिंह असी माय पाक रहे लुपा लाख मंगा की लोन थाकी बसिंग इसादा अमा खतना लोन असी फंकी ना सिंह ना मसा की बिजनेस होदोक ना बनी हाइट ना पाइकलिबा मुद्रा policy माय पाक रहे लिसिंग अनि कुंडदी ट्रेनी क्रोर निपु ट्रेनी पुथोकदई हारिबदु ओथोकलरोय गंगा तुरेलु नाना थमनबगे पाइखलिबा थौरांगदु लुपा क्रोर लिसिंग तरु खगदमक फंगली हाइकी Chief Justice of India Ranjan Gogoi की मथक्ता sexual harassment की चार्ज तौरिबा दुगी मरमदा थिगलिबा inquiry committee ना Gogoi बु मरा लेते हाइख्रे Supreme Court ता हाना थबक तोरंबी employee अमना महाकपो CJI Gogoi ना sexual harassment पी की हाइना April 10 पंदा वकलखिबनी panel अदुदा यावरिबा Justice S.A. Bode Indira Banerjee अमसुंग Indu Malhotra ना पिखलकपा report ता हाइकिबदा sexual harassment की खुदम संगदम लेते panel के मांगदा CJI Gogoi यमसकसन मिते लाखी वकलिबी नुपी अदुना दी हाइकिबदा committee अदुदगी असुंबा फंगदबा मानरे panel अदुगा CJI की यमनकनबा मरी मता अमा यावी हाइना वकलिबी नुपी अदुना हाइबदगी Justice N.B. Ramanbo panel adagi lothokibani CJI Gogoi na hakibada mahakna maruiba case ka paikhalubadagi mahaki mingchat thina basila po irangani amadi nupi adugi complaint mahakna yakidre sanabagi pauda Francis Sporting Club FSC Kaksing na sinuna Kaksing basic ground na sathariba first star level Francis 7SI Open Football Tournament gi ngasi sanakiba match da Kangsang FC na KU Kaksing mupanjal ani sinada maithiba pikre Kangsang FC panjalani adu ngangamna match की मिनट 30 अमदी वांखै पामना मिनट 53 ता सनखिबनी होजि अरोबदा मरो पाम काना पिजरी सनी कुंतरे सुबा महाराज नरसिंहा की मपो कुमोन थरम पांथोकरे नोंगले नुसिना सोलबा इमुंगदा जिंगा पिकरे लोयना सेंट्रल गवर्नमेंट पॉलिसी के अमाय पात्रे हाइना नवजोत सिंह सिद्धूना प्राइम मिनिस्टर नरेंद्र मोदी बुसिथाग्रे ngasi gidi imeas paudam pijaba matang solution jere mien tabiriba singbu kurumsari